Hello friends, welcome back to my channel. Ichinaw mayam punong pagi channel asida taram nokchari mayam ngasidi aina jamna hawba khoi mitegi pan mana jindi mana na hubo bora do roina pujare mayam da share tawjare mayam pung phana jengmina si video se aduga aina karam haina bora se hoge haibito ado video se man jengmina si ko ai hingonda hoba mana do ne abajo ai ngonda leijabado do hega pujare mayam Hello ma'am, pan mana ne bako pan mana se hegla ga phajana samdu thamma bane bako asigi pan mana sigi bora se hujara ge aduga sigam siga sukhara lei re bako asi sina khoi mite gi jinde mana ne bako jinde mana sigi su hora ge aduga pan mana sigi su hora ge ma'am jingmina si ado mayam bora se simna bagina haina ina masla kha tharang tawre adu di chanamga singa tilhauga hapchanjaraga siga base chopper siga ina phajana chop toraga ko chanam di ke su jamde maru mari manga maga sing mache damaga tilau pum ani khakane ba ko adu moro tek pa se asang mo je khajam hapchanjare morok se satak toraga hawe ba ko adu ga chopper siga ina phajana toraga chop tawjare Jendim manasidi lengan de ko aduga pan manasidi lengan lidana ko adu do lengdana bagi haidana so aina siga pora mahapone ba ko adu mayam jengmina si phajana chu chop hoire adu mayam ai asi se patra amada rauthoga thamjarage asi patram da ina lauthoga ase huji aina tawa khangde fry pan khangde ama siga sa thangalaga thamme aidi fry pan doina tawre ro thau khatang hapchan jare aduga ina tilau chana masubodo aduro se siga loina haipe tang ngauthok jarage jamna munna ngaudui na teba minute ni gumba haipe tane bangaudui ja sagi chanam ge hingba manam tilau ge hingba manam do kok na bagi haina ne ngauthok jabane abako asi ngauthoga haipe kha ingalaga thamme siga jam ingba nate aduga sigam kom aina bora gi beson thitna bagi haidana siga patra ma damu beson se kaba ma laujare beson kaba ma hapchalle aduga aina beson kab siga matungina thum khara hapchanjare aduga daingang powder hapchanjare jira powder hapchanjare moro powder di haptre aduga ing sai semna thamba mixture masala do adu roina hapchalle tilau chana masubaching angobodo suraga angobodo adu dunya waina hapchalli se asi jimu hapchallaga Fajana to namta mix tawsal lage hana ising hapting ni da mix tawsan de mathau tai Fajana mix taw matung dang sai ina chanam suraga thamba chopper gi patra du gai ni singra hapchan jaraga ne se tengjan boina sum hapchal leba ko mai hi jamna langhan basunate jamna kung basunate chang amada aina sum asigi mixture se ma paste se phajana seme aduga asiga hapadaba haibu jamna maru ba hapta bajada ba poni adugi trick to dikai no habra se lebu mai se asi se hap khadi lebu mai se na swan chumma hapchan jara ba lebu mai se hap khadi pan mana do leng leng aro ba ko lebu mai se hapta bajade lebu mai se hapchalaga mai na phajana mixture se phajana ukhai jare ukhai raga hoji aina sagi heglakpa pan mana jinde mana singdo se makuk rom thangbai maning rom thangbai makuk rom thangba se khar kai na saina sitoga thamjare loina amag pan mana se amagi mathakta ama lonjalani aduga karamaina tawge bedo jengo aham badaina thamdui se pan mana se na tawraga ko mai mathakta ama lonjalaga maning rom da gupsalaga thamani aduga sumaina atatak na bagi belna se pairaga siga atatak no belna se na atatak ko domain loina mathak se loin tak khaire ba ko asina pan mana ni na tawise aduga mathangda mung jende mana du su same duga cha mana na same bagi mong ki same ani magi maning thangma machai singje loina rokthokhrani aduga pan mana singje magi mathakta mane jende mana singje mai mathakta ma lonjalani lonjalaga am komu asisu ata tak bagi mong dugai takjarage pan mana si longdhoga mama mathak thangba tak tuin je maning lom thangba si upsalaga thamaga takhai duinya ba ko ado sumaina lobe mu sumaina mathak tang fain takhai han de maning lom de takba pan mana hang de jinde mana khang de si loina sumaina takhai jare sumaina takhai re mutung dang sai aina simaga thamiga paste to ado dum teshan duinya ba ko
ꯑꯁꯤꯃꯨꯛ ꯄꯥꯟ ꯃꯅꯥꯁꯤꯒ ꯌꯦꯟꯗꯦꯝ ꯃꯅꯥꯁꯤꯒ ꯌꯦꯡꯕꯗ ꯈꯦꯠꯅꯗ꯭ꯔꯥ ꯑꯗꯨꯒ ꯍꯣꯔꯦꯟ ꯕꯣꯔꯥꯁꯤ ꯑꯃꯨꯛ ꯁꯦꯝꯃꯒ ꯌꯦꯡꯉꯁꯤ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯌꯦꯟꯗꯦꯝ ꯃꯅꯥꯁꯤꯒ ꯍꯥꯟꯅ ꯇꯣꯠꯁꯜꯂꯒ ꯉꯁꯥꯏ ꯑꯩꯅ ꯕꯦꯁꯣꯟ ꯊꯤꯠꯂꯒ ꯊꯝꯈꯤꯕꯗꯣ ꯕꯣꯔꯥ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯁꯤꯡꯗꯨꯅꯦ ꯑꯩꯅ ꯌꯦꯟꯗꯦꯝ ꯃꯅꯥꯁꯦ ꯍꯥꯟꯅ ꯂꯣꯡꯊꯣꯛꯑꯦ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯅꯥꯀꯟꯁꯤꯒ ꯕꯦꯁꯣꯟꯁꯤꯡꯁꯦ ꯂꯣꯏꯅ ꯁꯟꯅ ꯇꯧꯔꯒ ꯐꯖꯅ ꯁꯟꯗꯣꯛꯅ ꯇꯩꯁꯟꯖꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯩꯁꯜꯂꯅꯤ ꯇꯩꯁꯜꯂꯒ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃ ꯄꯥꯟ ꯃꯅꯥꯁꯤꯡꯁꯦ ꯑꯃꯃꯝ ꯇꯧꯅ ꯂꯣꯏꯅ ꯂꯣꯟꯖꯜꯂꯅꯤ ꯑꯃꯒꯤ ꯃꯊꯛꯇ ꯕꯦꯁꯣꯟꯁꯦ ꯇꯩꯔ ꯇꯩꯔꯒ ꯂꯣꯟꯖꯟꯗꯣꯏꯅꯤꯀꯣ ꯑꯃꯨꯛꯇ ꯂꯣꯏꯅ ꯂꯣꯟꯖꯜꯂ ꯇꯩꯁꯟꯗꯣꯏ ꯅꯠꯇꯦꯕ ꯕꯦꯁꯣꯟꯁꯦ ꯇꯩꯔ ꯇꯩꯔꯒ ꯑꯁꯤ ꯃꯊꯛꯇ ꯄꯥꯟ ꯃꯅꯥ ꯈꯪꯗꯦ ꯌꯦꯟꯗꯦꯝ ꯃꯅꯥ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯃꯃꯝ ꯇꯩꯔ ꯇꯩꯔꯒ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯍꯥꯞꯆꯜꯂꯒ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯀꯤꯞ ꯇꯧꯗ꯭ꯔꯕꯅꯤ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯅꯕꯒꯤ ꯍꯥꯏꯗꯅ ꯄꯥꯟ ꯃꯅꯥꯁꯦ ꯌꯦꯟꯗꯦꯝ ꯃꯅꯥꯁꯦ ꯀꯃꯥꯏꯅ ꯂꯣꯟꯁꯤꯜꯂꯤꯅꯣ ꯍꯥꯏꯗꯣ ꯑꯁꯤꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯂꯣꯏꯅ ꯌꯦꯟꯗꯦꯝ ꯃꯅꯥ ꯄꯨꯝꯅꯃꯛꯇ ꯂꯣꯟꯁꯤꯜꯂꯒ ꯁꯤꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅ ꯇꯩꯔꯒ ꯁꯤ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯑꯒ ꯁꯥꯡꯅ ꯇꯧꯔ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯀꯔꯝꯍꯥꯏꯅ ꯐꯣꯜ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯉꯁꯤ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯐꯣꯜ ꯇꯧꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝ ꯄꯥꯟ ꯃꯅꯥꯁꯤ ꯁꯟꯗꯣꯏꯁꯦ ꯑꯃꯒꯤ ꯃꯊꯛ ꯑꯃ ꯂꯣꯟꯁꯤꯟꯕꯗꯨꯅꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯁꯥꯏꯠ ꯁꯥꯏꯗꯠꯇꯒꯤ ꯍꯥꯟꯅ ꯃꯄꯥꯟ ꯑꯅꯤꯁꯤ ꯊꯥꯡꯒꯠꯂꯒ ꯊꯨꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤ ꯔꯣꯜꯅ ꯇꯥꯁꯟꯕ ꯑꯗꯨꯃꯥꯏꯅ ꯈꯨꯠꯁꯤꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯊꯨꯞꯆꯜꯂꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯨꯞꯆꯜꯂꯒ ꯇꯥꯁꯜꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯃꯣꯃꯣ ꯁ꯭ꯇꯦꯟ ꯑꯃ ꯂꯧꯔꯒ ꯂꯩꯔꯦꯕꯀꯣ ꯃꯣꯃꯣ ꯁ꯭ꯇꯦꯟꯁꯤꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯅꯤ ꯍꯥꯞꯆꯜꯂꯒ ꯊꯝꯃꯦ ꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯂꯪꯅ ꯀꯤꯁꯜꯂꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯂꯪꯅ ꯀꯤꯁꯟꯗ꯭ꯔꯦ ꯂꯪꯅ ꯀꯤꯁꯟꯗ꯭ꯔꯁꯨ ꯌꯥꯏ ꯑꯁꯤ ꯌꯦꯟꯗꯦꯝ ꯃꯅꯥꯗꯨꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯟ ꯃꯅꯥꯗꯨ ꯑꯃꯨꯛ ꯇꯧꯔꯁꯤ ꯄꯥꯟ ꯃꯅꯥꯁꯤꯅ ꯑꯃꯨꯛ ꯁꯦꯝ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯤ ꯌꯦꯟꯗꯦꯝ ꯃꯅꯥꯗ ꯇꯩꯈꯤꯕ ꯑꯗꯨꯃꯥꯏꯅ ꯕꯦꯁꯣꯟ ꯑꯊꯤꯠꯄꯗꯣ ꯄꯥꯟ ꯃꯅꯥꯁꯤꯁꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯃꯅꯤꯡꯁꯤꯒ ꯇꯩꯁꯜꯂꯅꯤ ꯂꯣꯏꯅ ꯌꯦꯟꯗꯦꯝ ꯃꯅꯥꯗ ꯍꯥꯞꯈꯤꯕ ꯑꯗꯨꯃꯥꯏꯅ ꯄꯥꯟ ꯃꯅꯥꯁꯤꯡꯁꯤꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯩꯁꯟꯖꯔꯦꯁꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯑꯣꯡꯁꯦ ꯑꯗꯣ ꯕꯣꯔꯥꯁꯦ ꯑꯣꯏꯔꯒ ꯁꯦꯝꯕ ꯂꯣꯏꯔꯛꯄꯗ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯃꯍꯥꯎꯁꯨ ꯈꯦꯠꯅꯕ꯭ꯔꯥ ꯈꯦꯠꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯁꯤ ꯃꯌꯥꯝ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯩꯅ ꯄꯥꯟ ꯃꯅꯥꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯇꯩꯁꯟꯖꯔꯦ ꯑꯗꯨꯒ ꯁꯦꯝ ꯌꯦꯟꯗꯦꯝ ꯃꯅꯥꯗ ꯐꯣꯜ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯁꯤꯁꯨ ꯑꯩ ꯐꯣꯜ ꯇꯧꯁꯟꯖꯔꯒꯦ ꯑꯗꯣ ꯃꯤ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯗꯤ ꯄꯥꯟ ꯃꯅꯥꯗꯤ ꯆꯥꯏ ꯌꯦꯟꯗꯦꯝ ꯃꯅꯥꯁꯤ ꯃꯣꯏ ꯈꯪꯗꯦꯕꯀꯣ ꯑꯗꯨ ꯌꯦꯟꯗꯦꯝ ꯃꯅꯥꯁꯤꯃ ꯑꯩꯅ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯦ ꯑꯄꯤꯛꯄꯁꯤꯅ ꯄꯥꯟ ꯃꯅꯥꯅꯤ ꯑꯃꯁꯤꯅ ꯈꯔ ꯆꯥꯎꯕꯁꯤꯅ ꯌꯦꯟꯗꯦꯝ ꯃꯅꯥꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯑꯩꯅ ꯃꯣꯃꯣ ꯁ꯭ꯇꯦꯟ ꯑꯃ ꯂꯧꯔꯦ ꯃꯣꯃꯣ ꯁ꯭ꯇꯦꯟ ꯅꯠꯇ꯭ꯔꯁꯨ ꯈꯥꯡꯗꯁꯨ ꯌꯥꯏ ꯄ꯭ꯂꯦꯠꯇ ꯊꯥꯡꯒꯠꯂꯒ ꯑꯗꯣ ꯑꯩꯗꯤ ꯃꯣꯃꯣ ꯁ꯭ꯇꯦꯟꯗ ꯁꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯍꯥꯞꯆꯜꯂꯒ ꯊꯥꯡꯒꯠꯂꯒ ꯏꯁꯤꯡꯒꯤ ꯃꯅꯤꯟꯁꯤꯒ ꯃꯤꯅꯤꯠ 15ꯒꯨꯝꯕ ꯑꯩ ꯁꯦ ꯁ꯭ꯇꯤꯝ ꯇꯧꯔꯒꯦ ꯁ꯭ꯇꯤꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 15 ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯅ ꯃꯨꯜꯂꯒ ꯂꯩꯔꯝꯃꯦ ꯌꯦꯡꯉꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛꯀ ꯑꯣꯟꯊꯣꯛꯀꯦꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯃꯣꯏ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯑꯃꯨꯛ ꯁ꯭ꯇꯤꯝ ꯇꯧꯔꯤꯅꯦꯕꯀꯣ ꯑꯣꯟꯊꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯗꯣ ꯃꯤꯅꯤꯠ 5 ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑ ꯌꯦꯡꯕꯗꯤ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯒ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯁꯤ ꯄ꯭ꯂꯦꯠꯁꯤꯒ ꯊꯝꯃꯒ ꯏꯪꯍꯜꯂꯦꯕꯀꯣ ꯐꯖꯅ ꯏꯪꯍꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯐꯖꯅ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯤ ꯆꯥꯀꯨ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯄꯤꯁ ꯄꯤꯁꯁꯦ ꯀꯛꯑꯦꯀꯣ ꯄꯤꯁ ꯄꯤꯁꯁꯦ ꯀꯛꯑꯒꯗꯤ ꯀꯌꯥꯝ ꯐꯖꯩ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅꯁꯨ ꯁꯨꯝ ꯆꯥꯕ ꯌꯥꯏ ꯂꯣꯏꯅ ꯄꯤꯁ ꯀꯛꯑꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯛꯈ꯭ꯔꯤꯗꯣ ꯌꯦꯟꯗꯦꯝ ꯃꯅꯥꯗꯨꯅꯤ ꯑꯁꯤꯁꯤꯅ ꯍꯧꯖꯤꯛ ꯄꯥꯟ ꯃꯅꯥꯗꯨꯅꯦꯕꯀꯣ ꯑꯗꯣ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯦꯝꯕ ꯂꯣꯏꯔꯒ ꯁ꯭ꯇꯤꯝ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯄꯥꯟ ꯃꯅꯥꯅ ꯀꯔꯝꯕꯅꯣ ꯌꯦꯟꯗꯦꯝ ꯃꯅꯥꯅ ꯀꯔꯝꯕꯅꯣ ꯈꯪꯉꯔꯣꯏꯗꯕꯅꯦꯕꯀꯣ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯍꯥꯎꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯝ ꯈꯦꯠꯅꯕ ꯂꯩꯇꯦ ꯌꯦꯟꯗꯦꯝ ꯃꯅꯥꯅ ꯀꯟꯕꯁꯨ ꯂꯩꯇꯦ ꯊꯣꯠꯄꯁꯨ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯅ ꯊꯣꯠꯂꯤ ꯑꯅꯤꯃꯛ ꯑꯁꯤꯅꯤ ꯃꯌꯥꯝ ꯌꯦꯟꯗꯦꯝ ꯃꯅꯥꯒꯤꯗꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯄꯥꯟ ꯃꯅꯥꯒꯤꯗꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯑꯁꯨꯃꯥꯏꯅꯁꯨ ꯊꯝꯃꯒ ꯁꯨꯃꯥꯏꯅꯁꯨ ꯁꯨꯝ ꯆꯥꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯒ ꯑꯃꯨꯛ ꯍꯥꯏꯐꯦꯠꯇꯪ ꯐ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯇꯋꯥ ꯑꯃ ꯊꯥꯡꯒꯠꯆꯔꯦ ꯁꯦ ꯐ꯭ꯔꯥꯏ ꯄꯦꯟ ꯑꯃ ꯊꯥꯡꯒꯠꯂꯦ ꯐ꯭ꯔꯥꯏ ꯄꯦꯟꯁꯤꯒ ꯑꯩꯅ ꯊꯥꯎ ꯈꯛꯇꯪ ꯍꯥꯞꯆꯤꯜꯂꯒ ꯖꯤꯔꯥꯁꯤ ꯃꯄꯨꯝꯁꯦ ꯑꯁꯤꯁꯦ ꯈꯛꯇꯪ ꯆꯥꯏꯁꯤꯟꯖꯔꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ
ꯃꯅꯥꯒꯤ ꯁꯦꯝꯅ ꯊꯝꯕ ꯕꯣꯔꯥꯁꯦ ꯑꯁꯤꯁꯦ ꯑꯩꯅꯅꯦ ꯄꯤꯁ ꯄꯤꯁꯁꯦ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯐꯦꯠꯇꯪ ꯐ꯭ꯔꯥꯏ ꯇꯧꯔꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯐ꯭ꯔꯥꯏ ꯇꯧꯔꯦ ꯑꯗꯣ ꯅꯥꯀꯟꯁꯦ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯅꯥꯀꯟꯁꯤꯁꯨ ꯂꯣꯏꯅ ꯑꯣꯟꯊꯣꯛꯆꯔꯦ ꯅꯥꯀꯟꯁꯤꯁꯨ ꯂꯣꯏꯅ ꯑꯣꯟꯊꯣꯛꯆꯔꯦ ꯑꯗꯨꯒ ꯑꯣꯟꯊꯣꯛꯑ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯄ ꯇꯟꯖꯥꯁꯦ ꯌꯥꯝꯅ ꯍꯟꯖꯤꯟꯅ ꯀꯥꯅ ꯉꯧꯕꯗ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯉꯧꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯑꯃꯨꯛ ꯈꯥꯏꯗꯣꯛꯆꯔꯒꯦ ꯍꯧꯖꯤꯛ ꯄ꯭ꯂꯦꯠꯁꯤꯒꯁꯨ ꯂꯣꯏꯅ ꯈꯥꯏꯗꯣꯛꯆꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯑꯩꯒꯤ ꯊꯪꯅꯕ ꯇꯤꯇꯤꯗꯁꯨ ꯈꯤꯇꯪ ꯄꯤꯔꯨꯒꯦ ꯍꯥꯏꯅ ꯑꯩꯅ ꯑꯍꯨꯝꯈꯛ ꯑꯃꯃꯨꯛ ꯄꯤꯁ ꯑꯍꯨꯝꯈꯛ ꯑꯃꯨꯛ ꯁꯦꯝꯃꯦ ꯃꯣꯏ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯑꯩꯈꯣꯏꯁꯨ ꯆꯥꯅꯕꯒꯤ ꯈꯥꯏꯗꯣꯛꯆꯔꯦ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯝꯖꯤꯜꯂꯒꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯝꯃꯒ ꯆꯥꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯁꯤꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯐꯧ ꯊꯝꯃꯒꯁꯨ ꯆꯥꯕ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯄꯨꯔꯥ ꯈꯥꯏꯗꯣꯛꯇꯅ ꯔꯦꯗꯤ ꯑꯣꯏꯔꯦ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯟ ꯃꯅꯥꯒ ꯖꯤꯟꯗꯦꯝ ꯃꯅꯥꯒ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯔꯤꯕ ꯄꯥꯟ ꯃꯅꯥꯒ ꯖꯤꯟꯗꯦꯝ ꯃꯅꯥꯒꯅ ꯍꯧꯖꯕ ꯕꯣꯔꯥꯁꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝꯁꯨ ꯆꯥꯕꯤꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯈꯪꯍꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯤ ꯏꯆꯥꯅꯨꯄꯥ ꯖꯒꯣꯏ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯃꯆꯥꯗꯨꯔꯦꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯣ ꯕꯥꯏ